Meeoi Kaba drugs sungpham ama thugainaba sangsilluba police ki team da drugs laron masing Nongmei kapsilakre tungda police kangmu Nongmei kapsilakliba Meeoi adu yaungna Meeoi ani Nongmei amadi drug Konna far pangamkhre atop Meeoi amana mafam adu gi nanthokun senkhre haribo thodok asing asi yu pung mari meni phumgarom ta matamda yari phok changamdabi mai leikai da thokibani hairi thodok asing mai leinana Thawan police ki phuma pauna hai Thawan District Police Commando amasung nupi police ki apunba kangbuna yari phok changamdabi mai leikai da thibom gi thabak chathiki hairi Operation adu dar laikai adu makadagi khulakpam Abdul Ali Elias Raghu chai kuthain thoi apok lekhraba MD Swift Ali ahan boina far pangamki farba khulakpam Abdul Ali gi imungdagi number 4 gram samapan ga sumna taruk opium gram samapan ga kunthra ga taruk amasung brown sugar gram manga fat ke mak posum wang pong chathabada phagalaba polam singari pok changam dabi mai lekai dagi khuthaibam Mahamudin Elias Ibosa apok lekhraba MD angau Kobo Meeoi amana piramane haiba khangmangamdagi Meeoi adugi mayumda police ki team adumangna amuhana Meeoi adu phana basin ki haire matam adu singngai Meeoi ani mafam do leiramagloina police lakpa ugadi mafam adugi nathokna chenna honaki maruda police kamuna tanaru matamda police mai kai tamna Meeoi adugi maktagi Meeoi amana nongwena kapsilam kibane haire makhata na police kamuna thiba humagi thawak sathabada Meeoi ama double brain Nongmei amaga Konna far pangamki farba Meeoi adu yumbu oriba khulhaibam Mahamudin Elias Ibosane haiba khangmangamki makhata na mahaki mayumda thiba humagi thawak Tabel Sendo Poloide Brown Sugar KG Amaga Gram Sami Gamok Drama Thoi Amadi Nisasing adu sungmu senaba sunu KG kunipan far pangamle haidi